ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕꯅꯦꯕꯀꯣ ꯃꯤꯔꯒꯜꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯔꯛꯑꯦ ꯏꯅꯥꯎꯄꯤ ꯏꯕꯥꯅꯤꯒꯤ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯑꯗꯨꯗ ꯑꯗꯨꯝ ꯊꯣꯡꯖꯜꯂꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯀꯣꯟꯅꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯨꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯈꯥꯃꯦꯟꯗꯣ ꯑꯩ ꯌꯨꯝꯒꯤ ꯃꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯨꯗ ꯍꯦꯛꯑꯒꯅꯦ ꯂꯧꯔꯒ ꯃꯦꯠꯂꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯌꯦꯟꯖꯥꯡꯗꯣ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥ ꯆꯥꯔꯦ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯋꯦ ꯍꯥꯎꯅ 인찰나게 하나 또 나게 짜게 가지면 짜게 그래 그냥 이제 그냥 카메라 심으면 아무것도 들어가 엄청 들면 해봐 만약에 아주 짜게 더 봐 짜게 그냥 강민지가 장씨가 많고 잘했다. 오, 어머나. 진도가 장해. 아, 왜? 시각 잠깐 많이 잡아요. 어머.
Local nga soybean이니까 아니 고가보다 현장인지 아무나 그게 할까래 진짜 하오래 짜선제 와 그냥 거 상대 짜선을 또 짜선제래도 그러면 em video sau xin chào ghé em video xem người ta đi subscribe cho Mirgle là comment cho Mirgle đi bye bye